Public Health Engineering Department ki Makhada Waithou Patta Leiriba Augmentation Water Supply Scheme asi sem SABA hek LOISINKHIBA matungda MATHOU TOUBA HOUDUNA ATOPPA KHUN amadi LEIKAI KAYADA ESING PIRABASU Waithou gi LEIKAI MANGAGI MIYAMDA NGASIFAOBA ESING AMATA FANGLAMDRE Maram ADUNA Waithou LEIKAI MANGAGI MIYAMNA NGASIDAGI Waithou Pat Water Supply Scheme LONSINDUNA THINGJINKHRE Ngasi nungtil WEYA amadi Waithou apunba mayra paibina senduna Waithou gi MIYAMDA ising thakpa fanghalu haina Waithou Pat Water Supply Complex cha wakat mifam pangtuktuna amadi solonsin bagi khongjang aduda saruk yakhiba WEYA gi advisor Maimom Inauna fongdorakpada Water Supply Scheme asina ising piba hek haurakpadagi ngasi fawba Waithou dadi ising marik ama fawba pibidri haiki Ising fangdana leirakliba asigi matangda Waithou gi MIYAMNA mifam famduna warep kayamarum lauraba matungda tha asigi nipanda governor amadi chief secretary yauna mari leinaba singda memorandum pisinduna Waithou gi MIYAMDA tha makhai amagi manungda ising fanghanbinaba wakat palaikre adubu ngasi fawda mari leinaba kanagumba amatana ising pinabagi thorang paikhalaktabana ngasi solonbagi khongjang asi changsinkhibani haiki